Manipur Police na Meecham Pharaga matong maral season bagi thabak sathariba si khudakta leppo haina aina thingraba lalho lup ke CPPWG gi PRO singkhai ngan bana khuyek piduna thadrokpa serol amana khangalakle serol asina makha taraduna hai Manipur da president rule chalai ringai serak asida Meecham Pharaga maral season duna thabak faba saraga gallantry award fangna bamadi Sel Tanbagi Thabak sathariba si khudakta leppiu Manipur Police na makha tana asigumba thabak sathaduna leirabadi Meecham praja miyam amadi Manipur Police ani gi marakta nungaitaba thodok kaya thorakpa yai saliba tha ase gi tang taraga mangada Manipur Police na fagat kiba khangabok part 2 maisnam laikai dagi khundrakpam Brojen Singh sahi yankhai gomdoi hariba miyoi asi lup asiga karigumba hiramba matada mari leinade Meecham Pharaga case Pansinduna Sel Tanbagi Thabak tawriba se leppiu makatana Manipur Police na Meecham Pharaga maral sibagi thabak tawroidabani hainasu serol aduda palle